Malem Pumbuda Pangthoknabagum ngasi Manipur dasu International Day Against Drug Abuse and Illicit Trafficking gi thoram pak sanna pangthoknakre. State ki ahanba drug policy gi draft sembal loire final policy semnaba hotnabada miyamna mating pangbiu haina Social Welfare Minister Nemcha Kipken appeal tawkre. Lilong Police na Lilong Turel ahan biyamasung Porompat Muslim area dagi sel yaw na nisa gi polam single loy na miyoy mari pagat pangamkre. Nisha chabaga mari laina na pagat laba miyoy sing miyam na media da putok tu na kongoy na bigi tabak tokpiro haina drug de-addiction and alcoholism scum rehab center forum gi advisor yambim laban apil taroke. Amasung Technopol District ki DCO number retired IAS Abu Zam Tombi Kanta ki lamtal pata labor quarter da nga si State Police na raid chatakre. Mayambu Krumzari do mengrasi Impact News ni Prime Time Manipuri News Bulletin dai kaidem jentazina hujja pungja si fawbagi moriba pau sing mayam da pizari. Malem Pumbuda Pangthoknabagum ngasi Manipur dasu International Day Against Drug Abuse and Illicit Trafficking gi thoram paksana pangthoknakre. Numida si Social Welfare Department na sinduna state ki thakta pangthoki. Manipur state ki oiba drug policy ki ahanba draft loire final policy sem na bohotnabada miyam na mating pangbiu haina Social Welfare Minister Nemcha Kipken appeal tawkre. Federation of Indian NGOs for Drug Abuse Prevention and Coalition Against Drug Abuse and Alcohol Kadaga Kusamnaduna Palace Compounder Labor Maharaja Chandrakiti Auditorium the Pangtoki Bathoramadada Minister Nemcha Kipken Hai Social Welfare Department gi meeting makada state asigi mapung faba drug policy ma leihanna bahaiduna ahan batangkaki tungan ba stakeholders sing dagi opinion lawbaga loinana ahan ba drug policy sembal hoire haiki. Mahang na makatara dun hai Social Welfare Department ki meeting makada Integrated Rehabilitation Center for Addicts IRCA gi makada state asida nupi singi yauna rehab center ani yauna tungan ba mafamda center kunga mathoi hangduna drug addiction gi awaba mayuk nariba miyoi singbu mahausa gi punsida hanjinna ba honari haina minister na fongdoki. Nisa amadi drug zabagi mayokta lepa haibasdi ekoi pumnamaki responsibility darkar oi mama mapa singna macha singbu drug sadanaba amadi atopa mayai kaba chinjak sadanaba jengsin bi gadobani aduga mama mapa oiba singna role model oinaba hotnaba dai naha singda haijaningbadi drug abuse digi lapna Legadobani, peer pressure na maram oiraga drug test toge hangano. Ngai hakki wakal nungai teba. Leirasu drug sarega wakal nungai gani haina hanba langani. Ngasigi thoramadu da sarukya kiba Agriculture Minister V Hangkalia na hai drug abuse amade drug na pirakliba chaitheng asi lamdamasigi miyam na matam kya dagi hauduna thengna raklaba khudong chadaba amane apikpa state ama oirabasu Myanmar yauna atopa laibak ka yumlon naba international border state oirubana drug season naba amade drug trafficking gi khudong chadaba ama state asigi miyam na mayoknari state asida drug abuse amade illicit trafficking gi awaba ama mayoknari basi thengna na bahona bada department amade lanai sangsthan amata na amata punna hotna minaba changi haiki. Meeting na result oraga Manipur lebak se nisali taba free of drug abuse and illicit trafficking oi hanse bedo ikoi strong determination isa individual singa leraga thabak pang oirani ikoi pandam se pangthokpa zaroi do balite ikoi se awareness ikoi gi maru mapang singda piba tai ima event singda piba tai awa base zum thong khudingda nisa gi problem se labra hai na haizen maramaduna simuthan na basi ekhoi individual singi daitani hai
Drug lana sizinabana afaba khunai laibak ama ohenbagi lambida chawna khurau thanghali haina Health Minister L. Jayantkumar na phongdokrai ngasi Manipur International Day Against Drug Abuse and Illicit Trafficking Manipur su numina sila felpata leiba Indian Medical Association IMA Manipur State Branch ki hol da pangthoki palan thoramasida saruk yaraduna minister na hai drug lana sizinabana drug sizinari ba mishak adu da natana imung manung kairoi laikai lamdam ama amadi leibak amabu sokhali afaba society ama ohenge hairabadi wakal khanba hakchang fabagi mathakta mioi punama wakal hakchang fahanba mathautai haiki Government India, the government Manipur, is going to the health sector, the education sector, focus on the Mayam state. In terms of other reason, can you have a target? But you will face it on the other mother, suddenly, a total of secrets again have target. Drugs, drugs, Lana, Aikana, Monta, Itana, Sisina, it is one of the biggest hurdles. Narcotics and Affairs of Border NAF amasung Narcotics Central Bureau Imphal nasu sinduna International Day Against Drug Abuse and Illicit Trafficking gamari lainana nisagi mayakta khongchat chatkre khongchat asi let's develop our lives of communities identities without drugs let's live without drugs haibathimda or lembulan da leiba NAF ki loishang dagi hauraga kangla mamang fauduna khuyathong traffic point tamna laklaga NAF ki loishang da pantung fam oiki Nisagi khongchat adu lamthakhiba NAF ki SPW Basun hai mayai kaba nisana khunai sida piriba chaitheng amadi tungda haugalakadawriba naharol sing da pigadawriba ithil sing ngasigi mirol na khanthafam thui NAF amadi NCB na nishagi potlam kaya fagatuna su miyamgi achauba mateng yaudana kaidongai da nisa marufang na mutat pangamloi tungi mirol gi khallaga aikoi punna nisagi mayokta lepminarasi haina mahakna phongdoki Every year, 26 June, is International Day Against Drug Abuse and Illicit Trafficking celebrate. We say 1987 da UN ona United Nations Organization na resolution nama logui matungina every year celebrate tawuni aduna handaki chahi gi June horpa side dagi akogi NAB na jaga kaya da pamphlet distribution amasung rally banner rally school public places more Chusanpur yauna Imphal area kaya da koina tawi adu ngasi jina main numit nina koina ngasi rally je pangthoga mayam da drug tagi lapthok piu aduga healthy we punsi ma hingbiu hagi message da koina rally ji NAB na sinjaraga NCB ju yawi NAB ga NCB na armain torga chatkadaba rally makhan namani asigis Numinasga mari lainana work and run against drug haiba wakalonda Moirang Police Station sindana miyam gi oiba rally ama chatkre Bisnupur SP Hobson Sapam gi meeting makhada Moirang Police Station gi SDPO Ketermeyum Sivananda amadi OC RK Anil Kumar na Moirang Police Station dagi khongchat adu lamthaki khongchat adu Moirang Thangjing Fawba chatlaba matung Police Station da amuk lamthung pamoiki drugs ki Canada drugs ki amang ba mayam singi awareness people in so koi wakan drug issue si koi na so to we are have sigi message sama so koi ni pigening na koi na koi ki Moirang gira still ba koi ki civil society organization singbu punna koi na chamin naraga drugs ki mayokta koi punna thabak tong na si koi punna mateng pangin naraga koi na drugs ki issue mayam sing si solve tong no na se habegi message sama pigening na ko tongtok cham maru ina ekoi police ki sourcing amadi police kangu sina kan ne yeng ba miyeng se makhoi gi leibham makhoi gi punbam ana crime drug sa from dana ayama crime ji hen manina crime jaga se karai ji thor kono haiba se kumna hum singa kan dai koi angam bagi thak ta koi honajari Palan Thoramasiga Mari Lainana Querengai da Laiba 182 BSF Sector Headquarters Tagi Sekmai Lekin Tabi Tamna Nishagi Mayokta Pauzel Puba Cycle Rally Machakre. Sector Sugi Commandant BSF Sector Headquarters Querengai Asok Dhagarna Lamtha Kiba Rally C 182 BSF Sector Amadi Narcotics Central Bureau na Puna Kusam Naduna Pangtopani. Sector Sugi Nupa Amadi Nupi Personnel Singna Sarukyaduna Puna Cycle Chamarom Chatkiba Rally Edu da Sarukyakiba 182 Battalion BSF ki Officiating Commander Nitin Gupta Nahai Mia Mamadi Police Singh na Nishagi Potlam Singh asigi mayokta chathaba thabak thoram Singh da BSF na mating pangani haina phongdoki ngasigi thoramadu da Commandant Sector Headquarter Korengai L Lokendro amadi Sector Sugi Second in Commandant TH Binotsu Sarukyaki.
Today, Sector Headquarter BSF and 182 Battalion have organized the cycle rally to spread awareness against the drug trafficking, the drug abuse. We know that drug abuse and illicit trafficking of drugs is a big problem, especially in our state here, and new generation has been affected by it. So by this rally, we want to spread awareness, especially give a message to the new generation that drug abuse is the worst form of abuse that can happen. And by giving up this drugs and helping the authorities in nabbing illicit trafficking, it will help our future generations, our present generation, as well as the people of Manipur. Mayang Imphal Police Station na su numinasiga mari lainana Anti-Drug Abuse Awareness Program pangtokre. Awareness Program ito Mayang Imphal da laiba Kuman Mahikol School da pangtokibani. Tarang mudu loisilakpada Kuman Mahikol School dagi Mayang Imphal Bazaar fauba rally masu chatki. Numinasi Imphal College tesu Democratic Students Alliance of Manipur Desamna Sindana pangtoki illicit drugs, the dark future of youth haiba thim da pangtoki ba thoramadu da sarukya ki ba singna drug na maram oiraga imung manung yauna haurakliba naharol sing amasung khunai da thokhaliba issue kaya amadi amangba kaya gi matang da wafam kaya thamki. Lamphel Pata laiba Kendra Vidyalaya School da su ngasi Narcotic Controls Bureau Imphal Sub-Zone na Sindana International Day Against Drug Abuse and Illicit Trafficking gi thoram pangthoki. Thoram asida Narcotics Control Bureau Imphal gi Sub-Zone gi SPW ba suna mahiroi sing da mayai ka ba chinchak tagi mahiroi sing na lapthok na laina ba apil tauki. Savio English Higher Secondary School dasu International Day Against Drug Abuse and Illicit Trafficking gi tauram pangthoki. RIMS ki Community Medicine Department na Outreach Health Program gi makada pangthoki bani. Mahiroi sing da drug sizinadana amadi drug tagi lapthokna laina ba paukta kya su piki. Numinasiga mari laina na ngasi Imphal West District ki Imphal Police Station ki SDPO Yumnam Joy Raz amasung OC ke Ranjit na luchingba police ki kangbu amana Kashampa Junction the awareness campaign ama chatakre. Drug lana season aba amasung drug lalonba singi mayokta laiduna punna wakal taminaba nanaba pangthokiba campaign aduda police sing na achat awok sing da mayai kaba drug season aba lep nanaba thaurang sing Namthokpa pamphlet sing yanthoki campaign aduga mari laina na SDPO Yumnam Joyras na Impact News da fongdorapada drug season aba singbu miyam na yeknaba oina lawbagi mahutta makoibu ningthina laying biduna khunai asigi achangba mioi amamam oihannaba aikhoi punna hotnaminasi haina fongdoki. Drug abusers singse moisibu tongana hekta intho kholaga thambagi nate moigi rehabilitation moigi anova life amamok reform torpagi khotpagi adonda oina mai onsen biba duga real problem ding asagi illicit trafficking mayam sing da thing matungda seasonary ba kangbu de rehabilitation pibiraga giving a new life to them adugi pandamda akhoi Imphal West ki police na sigi mayam da awareness oina pamphlet se yenjabani haitare aduga mafam atopa da Imphal West ki samna harabda pasoi ga dagi atopa station ding so atopa makal gi drive kaya am su tauri aduga sigi drug abuse amade illicit trafficking gi against the awareness program kaya am su chathari. Nirvana Foundation amasung Manipur State Legal Service Authority anina khusamnadun International Day Against Drug Abuse and Illicit Trafficking gi thauram pangthokre. Health for Justice, Justice for Health haiba thimda thauramadu Thangal Bazar da leiba hotel yaifa bada pangthokibani. Thauramadu the Narcotics and Affairs of Border NAF Imphal gi Superintendent of Police Watham Basuna fongdokibada mama mapa oiba singda macha singda drug sizinabagi Amangba Singh Kanghanba Matautai Loinane School gi Oza Singh Nasu Mahiroi Singh the drug ki maramda Kanghanba Amadi Education gi curriculum the drug ki matangda Yahonduna Mahiroi Singh the takwi tambiba tangai fate haina fongdoki.
Parents की role ꯑꯩꯉꯣꯟꯗꯒꯤ ꯍꯧꯅ plus school ꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯑꯒꯗꯤ up to great extent ꯑꯩꯈꯣꯏꯅ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ border ꯍꯣꯏ economy ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ drug ꯑꯃ ꯆꯪꯀꯅꯤ ꯑꯗꯨ drug ꯑꯃ ꯇꯧꯔꯛꯀꯅꯤ ꯀꯩꯒꯤꯅꯣꯗ ꯃꯤꯒꯤ ꯄꯩꯁꯥ ꯈꯨꯇꯥꯟ ꯃꯥꯟꯅꯗꯦ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦ thinking ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯝꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯜꯁꯦ ꯀꯜꯍꯟ ꯇꯥꯏ ꯀꯔꯝꯕ wall human being ꯒꯤ wall ꯀꯔꯝꯕ human being ꯒꯤ wall thought wall thought ꯇꯣ ꯐꯖꯅ ꯀꯜꯂꯒꯗꯤ any thought ꯅ penetrate ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯒꯨꯝꯕ wall ꯁꯦꯝꯒꯠꯀꯦ ꯍꯥꯏꯇꯥꯔꯗꯤ ꯃꯤꯁꯇ꯭ꯔꯤꯁꯤꯗꯤ parents ꯇ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ approach ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ drug ꯇꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯌꯥꯔꯣꯏ drug ꯃꯨꯊꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯈ꯭ꯔꯦ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯒꯤ ꯇꯔꯟ ꯑꯞ ꯑꯗꯩ ꯑꯩꯈꯣꯏꯅ ꯐꯥꯕ ꯃꯇꯝꯗꯁꯨ ꯋꯤꯠꯅꯦꯁ ꯀꯌꯥ ꯂꯥꯛꯇꯦ ꯄꯨꯂꯤꯁ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯁꯤꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯄꯕ꯭ꯂꯤꯛ ꯁꯄꯣꯔꯠꯁꯦ ꯎꯗꯦꯕ Lilong Police Station Thobal District ki manung chana leiba Lilong Turel ahan BM sung Imphal East District ki Porapat Muslim area dagi sel yauna ni sagi polam singaloina na miyoi mari fagat pungam kre haina Thobal District ki SP Dr. S Ibom Chana phongtorokli ngasi Thobal District ki manung chana leiba Lilong PS tapang to kipa paugi mi fama da SP Ibom Chana makata na hai ngarang numidang pung 13 makairom tabada akak naba pawma fangbadagi Lilong PS ki OC Independent Charge ki Sundarbala MPS PM sung PS asig OC na luchingba team amana Lilong Turel ahanbi gi area da frisking chathabada A-star ka da lakpa miyoi anidagi cup syrup bottle taret fagat pangam kibani farba miyoi ani edu Muhammad Sabi Ahmad chahi kunga taret amasung Muhammad Hassan chahi kunga manga makoi animag Lilong usoi pokpi tamyai dagini hairi makoi ani na phongdorok gi matung ina Lilong PS amadi Lilong gi alada gi members single loina na Lilong Turel ahanbi mathaktagi Muhammad Riyajuddin kauba miyoi amasu cup syrup bottle yangkai taret Kwanana fagat pangaki mahaki matakta wahang pahong chathabada Porampat Muslim Leirak number 2 dagi Muhammad Abdul Razak kauba miyoi amasu fagat ki Thobal gi SDPO M Bisorjit na luchingba Lilong PS amasung Imphal East Narcotic Cell gi apunba team anina Abdul Razak ki yumda red chathabada SP tablet capsule lishing ahumga chamapan ga marfu M10 tablet masing chama yang kai amasung cup syrup bottle nifuga manga .32 gi revolver ama life round taruk SBBL gun ama sel oina lupa lak manga ga lising yang kai mariga chatret amasung mobile handset ani amaga fagat pang amki hari Razak sigi mayum da changaga koi search tawani search taw matam chida koi 3918 numbers of SP capsule sima phangmanga me aduga 150 numbers of N10 tablet aduga 45 bottles of cup syrup ngasai codeine phosphate to adune 1.32 revolver along with 6 live rounds sima phange aduga single barrel gun namsu phangle cash oina koi rupees 5,54,700 masima su phangmanga me aduga mobile phone ani khakka phangmanga me pulamna koi mi mari phawanga me leptana koi drive against drug masi koi changhin jagi gani makha ta na koi Thobal district sida laiba drug yonba drug singbu lana sinaba mayam si koi drive chathagi gani Technopol District ki nupa ama More Commando amasung More Battalion Assam Rifles ki apunba kangbuna lupa kwati ahum lomgi senfam oigadaba world is your tablet ka kwanana fare farwa mioi adu More gi chikim vang dagi Khai Gunlen Haukip Chahi Kun Apokpa Lentin Mangni Impact News na fangba pawda More Commando amasung More Battalion Assam Rifles ki apunba kangboduna akaknaba pawma fangbadagi Technopol District ki New Champhai Khulda thiba humbagi tabak chathabada Kai Khullen dagi world is your tablet piece lak ama lishing aniga chahumga marfu taraga nithoiga kwanana fagat kibin hari Lamdamasida Ladiba Nisa Chaba Miyoi Singi Wathok Asi Loishinaba Manipur Laingakna Nisa Chaba Miyoi Singbu Ningtina Treatment Taunaba Matik Chaba Treatment Center Sing Hangbiu Haina Drug De-Addiction and Alcoholisms Come Rehab Center Forum Gi Advisor Yambem Lavana Laingaki Pukning Chingsilakli Hiramasigi Matang the Manipur Press Club Tapang Tokiba Pongmi Singa Unaba Mada Yambem Lavana Makatan Hai Ladyba Treatment Center Singasiga Ladyba Nisa Chabami gi Masingasiga Asuki Matik Chanatri Maramasina Laingakna Hiramasida Mitning Changbiyo Lanai Oina Hangdorkliba Treatment Center Sing Nasu Laingakna Piba Guideline Ngakna Chatlibra Haiba Dusu Yengsin Biyo Haiki Loinana Nisa Chabaga Mari Lainana Faba Miyoi Singbu Miyam na media da Putoktuna Kongoi Nabagi Tabaksu Makatana Taubiganu Haina Mahakna Apil Tauki Rehab centers in the area were Salai, the former drug users, I am
because they know they're going through the process, they know how to guide them. Hey, who did the food in the sea? Yes, my mind. Who are the barrier or the drug abuse? Manipur is capital harm the drug capital harm drug number 4 the center harm drugs are massive young handle. You know what the harm of it in red, Sagan and the Technopol District ki Deputy Commissioner remember retired IS Abuzam Tombi Kantegi Lamfel Pat Labor quarter dangasi State Police ki kangpu man red chatakre. Morigi Additional Superintendent of Police K.S. Robinson luchingduna haidiba red asi ngasi upung mapan makhairom tabada chatakibane. Ayuktagi hauduna chatakiba red asi da tungan ba documents sing yauna file khara fangba ngamkre haidi adumakpu fangliba file sing adu karigino haiba chap chabadi khangba ngamdri. Ningsing bayabadi thabaktagi potharaba officer si haukiba Englishing aniga taraga tere taraga nipan da Imphal More lambi pakthok nabagi damak eviction tawbada sokiba lam amasung yumsing compensation gi senfam dagi lupa koti mari rom haina thoki haibagi maral da ngarang police na fakibane loina na mahapu mari leinaba kota puthok labatung da chayol ama police custody da remand lauthaduna leiri. Imphal West District Commando Team na Lokotpa Chaksal Tharangi Manung Chanangasi Pauna Bazar gi Masjid Road Kakhulong Pratap Gali Ibohol Cycle Crossing amadi Maharani Thong Mafamda Thibuhum gi thabak chatakre. Imphal West District ki Additional SP Operation e Ganasham Sarma gi mini makhada ngasi nuktil pung mangaga minute tara dagina mangaga minute yankai fawwa chataki ba thibuhum ba duda punna miyoi chani ga tara verification chataki maduda masagi saktak che su daba miyoi mapan fagat ki baga loinana makata ba wahong pahong chathanaba City Police Station da puki. Hauzik Fawba Kumginong Churaktabana Low Pandana Ladyba Moirang Kendra gi Lawfam Sing Ising Fanghannaba Pandamda Loktak Lake Irrigation gi Low Level Canal gi Saruk Oiriba Ningthokong Chingkhong Dagi Moirang gi Oksong Bung Amadi Sangai Row Fawbagi Konglam Sing Tengbagi Tabak Hokre Ngasidagi Hokiba Konglam Sengbagi Tabak Adu Moirang Kendra gi MLA P Saret gi Meeting Makada Chatakibani. Matangsoy the break amlogsage break ki matung the prospect of renewable energy sector in Manipur haiba hiramda ngasi Czech Republic ki ambassador Aichi Milan overka na luchingba delegate singa Manipur lenga ki makok thongba official singa mifam pangtokhi bagi paw madi Manipur sungmalengi tongan ba ipaw sing pudung lakchage impact news meeting ta don review nungairaba pause break matung da mayabo mukana taram nokchari hoze bulletin asigi makata paw sing mayam da pizari Manipur da marang kaina fangliba renewable energy singa si seasonaduna miam da kanaba fanghanaba honabada Czech Republic ki maikai su angamba mateng pangani haina Aichi Milan Hoverka ambassador of Czech Republic to India na phongtokre. Prospect of renewable energy sector in Manipur haiba hiramda ngasi Bawprada leiba all secretariat pangtokhiba mifamda mahakna phongtokhibani Milan Hoverka na makata na hai ngasi maikai ani gi marakta pangthokliba mifam asi mai pakpo oigani Manipur gi authorities singi maikai dagi su positive oiba khongthang lakholakchuna punna thabak paikhat minena bagi thazaba phongtokhi adumoi namak athubagi oinadi lamdamasida renewable energy project paikhatpa haubagi wafam leite adubu athubu matamda maikai anina hotnaminaduna punna thabak paikhat nabagi thazaba phongdokhi ngasigi mifamaduda Czech Republic ki ambassador Aichi Milan Hoverka na luchingba delegate sing amati Manipur gi power commissioner KH Raghumani Singh na luchingba Manipur lenga ki makok tongba Singh na sarukya ki. We are not necessarily starting from the scratch, but I believe that the authorities here and the Czech counterparts, we are united in our willingness to work together to increase awareness of the existing potential and definitely promote networking between businesses here in Manipur and in the Czech Republic. Early stage, I believe that based on information we got, we have to assess it. Definitely, we are assured that the potential is there. We have been assured that the government is ready to take necessary steps.
Mahousa amadi khusem gi oiba khudong thiba thodok sing mayok yariba State Disaster Response Force ki manga suba Raising Day ki thoram pangthokre SDRF ki second MR da leiba loishang da pangthokiba thoram da Manipur State Disaster Management Authority MSDMA ki Vice Chairperson Adim Pamai na hai manpower amadi khulai gi awat pa kaya leiraba fawbuda Force asina chahi khara sida lawkiba thodang singthaningai ni khulai amadi manpower matik chana leiram labadi henna mating thokpa mingchat purakpa ngamlamgani haina mahakna phongdoki ngasigi thoramadu da saruk yakiba Relief and Disaster Management ge Director Joseph Paulin IS na hai state asi disaster prone area oibana SDRF personnel Chahum Chamri Rom Labour Tangai Fadaba Lairabasu, Hauziki Oinadi, personal charm Gakutragamatoi, Kuk Lady, Kulaimatik Chana Late Trabasu, personal sing a sea Ningtina trend Taurabangaktani, SDRF Pu, Hanna Mapangal Kankatnaba Amadi, Mating Oinaba NDRF ki unit Ama, Tarak Naba Mari Lainaba Singda, Department gi Maikai Degi Wakat Kiba Laikre, Atuba Matamda, NDRF ki personal Kuntraga Mangana Saba unit Ama, State Asida Station Tauduna Lairagan Haina Mahanga Fondoki. Dolaba taraba awa anang takraba mi singsibu kamhaina kankhatpagi thabak sida ekhoigi ithaudang lawgani haibagi chapchaba ekhoigi SDRF singna lawgadobani haibasini jati bijati khairaga thabak tawba yaba ekhoigi lanmi natte karamba lanmi nungmai paraga lan soknogadoba lanmi natte disaster thok laikhraba man made disaster thok laikhraba natural disaster thok laikhiba awa anang taraga laikhiba mi singsibu aina kanba yaugani haina chong thoklakliba lanmi nakhoigi damakta ishorna thaudanbiba oisnu aihakna tengraba matam asida as a vice chairperson disaster management oina lakwa matamda achievement aikhoina lawkhiba aikhoidagi hena chawkhraba battalion kayabu aikhoina compete tawba ngamaga aikhoina first lawrakhiba asi aikhoigi ngasi aikoi hotnajabagi mamanani Ngaseyu Lamkang Chief Association a Palel Dagi Chandel District Road Amadi Palel Dagi More Lambi Thingduna Kongjang Changsilure Hokiba Juntaraga Mangada Laikidraba di Thamnok Lamkang Fumliba Chandel District ki Chalong Village Cemetery Tawkhaiduna Asiba Hakchang Lairam Dabagi Thawongda Chenaba Mioy Sing Asi Fauba Faba Ngamdaba Bu Yaning Daba Fongdoktuna Kongjang Adu Changsin Kibane Adubu DC Chandel gi Office ta Lamkang Chief Association gi Mioy Singa Chandel gi SPM di District Administration ga wari sanaraba matungda athuba matamda thabak asida chenariba sing asi fanaba honagani haibigi thazaba pirakpadagi lambi thinglamba adu ngasi pung 13 taba matamda komthoki Lamkang Chief Association gi Wangangloi Peter Lamkang na media da fongdorakpada Chandel gi SPM di District Administration na athu matamda chenariba Mioy Sing asi faba ngamdrabadi makha tana lambi thingbagi khongjang asi changsen kani hairi Hujigi heinous crime tawriba missing se phaba ngamdabagi ban se tawbani akoina ban tawbasidi any particular community da target tawraga tawbanate akoina ban tawba maram sidi aranba mi ado pharaga matik chaba dandipyo according to Indian law and per Lamkang customary law DC Chandel SP Chandel duka Technopal SP yauna moina assurance pibagi akoi DC ki chamber da unaraga wari saraga afaba puraksi haibagi aikoina ban si matam khara highway si relax tawguni adubu chalaga aikoi gi apambada aningbada puraktradi akoi ban si continue tawguni Brahmapur Vaigapati Laikai dagi Khetri Meyum Ongbi Sunita Topon Atopa Maming Ningol Bu Haukiba Jun Kungamari da Mihati na Hatlambagi Thawongbu Konong Laikai Nupi Kanglup na Cherol Amada Kanna Yaning da Fongdorokli Loina na All Manipur Women's Social Reformation and Development Samas Nupi Samas ki Nifuhum Doi Suba Mapokumon Tauram Ngasi Pangtokre Tauram Madu Hairangoi Tong Makha Maibam Laikai Community Hall da Pangtoki Tauram Adugi Sarugam Oina Nupi Samas ki President TH Ramani Laimana Luchingduna Nupi Samas Thoklamba Haudok Amadi Lamda Masibu Achumba Maikaida Purakna Hotnaramba Laikhidraba Ima Singi photo da Laishu Katun Ikai Komna Gutki
ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯀꯌꯥꯗ ꯅꯤꯁꯥꯗ ꯏꯆꯥ ꯏꯁꯨ ꯑꯥꯔꯃꯤꯅ ꯑꯣꯠꯄ ꯅꯩꯕ ꯃꯇꯝꯗ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯕ ꯏꯃꯥꯁꯤꯡꯁꯤꯒꯤ ꯑꯩꯒꯤ ꯂꯃꯟꯗꯤ ꯑꯩ ꯀꯟꯇ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯧꯔꯦꯒ ꯂꯩ ꯃꯅꯥ ꯑꯃꯃꯝꯇꯪ ꯀꯜꯂꯒ ꯑꯩ ꯁꯤꯡꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯉꯁꯤ ꯑꯩ ꯐꯝꯊꯟꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯏꯆꯥ ꯏꯁꯨ ꯀꯌꯥꯒꯤ ꯀꯟꯅꯅꯕꯗ ꯃꯄꯥꯟꯗ ꯆꯍꯤ 3 ꯃꯩꯔꯥ ꯄꯥꯏꯅ ꯈꯣꯡꯖꯦꯜꯅ ꯏꯃꯨꯡꯗ ꯆꯪꯗꯅ ꯂꯩꯔꯛꯄ ꯑꯗꯨꯝꯕ ꯏꯃꯥ ꯏꯕꯤꯁꯤꯡꯅꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯁꯦ ꯑꯇꯩ ꯀꯌꯥ ꯑꯃꯁꯨ ꯋꯥꯠꯂꯤ ꯃꯤꯗꯥꯒꯤ ꯃꯈꯥꯗ ꯇꯦꯟꯗꯔ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯀꯔꯝꯅ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯇꯦꯟꯗꯔ ꯇꯧꯒꯗꯧꯔꯤꯕꯅꯣ ꯋꯥꯔꯛ ꯑꯣꯔꯗꯔ ꯄꯤꯗꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯕꯗ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯅ MPCCꯒꯤ ꯋꯥꯉꯥꯡꯂꯣꯏ KS ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯕꯨ ꯑꯃꯣꯠꯄ ꯂꯣꯠꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ CMꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ MPCC ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏ ꯇꯦꯟꯗꯔ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯕꯨ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯇꯦꯟꯗꯔ ꯇꯧꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯌꯥꯕ ꯉꯥꯏꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯦꯟꯗꯔ ꯑꯃꯗꯤ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯇꯦꯟꯗꯔꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩꯕꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ CMꯅ ꯆꯞ ꯆꯥꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯦꯜ ꯂꯧꯊꯣꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯤꯅꯤꯁꯇꯔ ꯑꯃꯗꯒꯤ ꯋꯔꯛꯁ ꯄꯣꯔꯠꯐꯣꯂꯤꯑꯣ ꯂꯧꯊꯣꯛꯈꯤꯕ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ मसी हिस्ट्री द थोक्रिबनी प्रोग्राम फुंगगा एडमिनिस्ट्रेटिव अप्रूवल पीबा ngam लेंगा हाइबसे मसी अरुब अमनी अतबो हुजिकता कोई खांगे मसी मतमदुरा वर्क्स मिनिस्टर ओइरमबदुना फनायाम कन्न होइनरमगसु चीफ मिनिस्टर ना मंगोंद चिंगनब लेबेदगे एडमिनिस्ट्रेटिव अप्रूवल पिरमदबा माले हाइबसे हुजि ओरे मरमदी ngarang nan portfolio lokthokibsita माना थाजदबा थंबनी हाइदन अदबो हुजिकती वर्क्स पोर्टफोलियो असि ऑनरेबल चीफ मिनिस्टर सु पाइसन बिरबनीना ममांग सहीगी लेरिबा पेंडिंग लेरिबा वर्क प्रोग्राम फोंगदना अखोइगी अगस्त हाउस तबवा अखोइन हंगबो वहंगदा अखोइ मसी मार्च ममांगदा लोइनम AA पुथरगा इन तोतो पुथोखोइ लोइनम ngamnaba तौनेना ऑनरेबल वर्क्स मिनिस्टर एश्योर तौगिबदो हुजिदी वर्क्सी चीफ मिनिस्टर सु पाइबिरबनीना मधु अथु मतम AA बिउ ममांगी डिफिसिट नि तारिस अन हंडक सहीगी सु वर्क प्रोग्राम फुंदोक बिरगा मागी केंद्र सिंगना नोजु पंथा लाखपसिदा लखुटकदबा चौखट थौरांग मरुओइना नोंजुनुगी अखोगी इसिंग इचाउदे ngaktokadaba thok thorong mayamado paikhatpada tawbiu haiduna chief minister appeal tawjari Manipur da leiriba private bank amadi micro finance tawriba singna senthang pibagi mingda sendoi chauna lauraga migi yumkai matpagi thabak khudingmak Maoist Communist Party Manipurna khudaktagi thingle hairi lona thingkraba lalolobasina thadorpa cherol amada sel gi dabak migi mayum matpagi thabak Chathaba si yamna minungsi leitaba lichatni yum ama haibasi imung amagi taibangni masi munba haibasi khwaidagi fattaba haunadaba lichatni hairi maramuduna bank na makhoigi senfam adu khomgat pagidamak mi leinadaba lawfam amadi inkolbu self amadi sendoiga chanaba mongda lauksin khibada lup asina athingba thamloi adumakpu mi gi leinariba yum ama munbagi thabaktI khudaktagi athingba thamlagani haina cherol sina makhatari Imphal Municipal Corporation ki Mayor Oriba L. Lokeshwar ki mathakta corporator Taragani na Senza Thumza ki maral kaya siraduna Mayor asina pairiba famdagi lauthoknaba no confidence motion ki application ama Municipal Commissioner da pisin kre. Impact News na fangba paugi matung ina corporator Taragani na Manipur Municipalities 10th Amendment Act 2016 ki makada Lokeshwar bu Mayor famdagi laukthu haiduna ngasi nungtil no confidence motion ki application adu pisin ki. Corporator Taragani na khudyak piba application aduda mayors asigi makada Imphal Municipal Corporation mathau tawba ngamdre corporation asigi karakpa sensing sizinabagi maram khangba ngamdri haina palli che aduda athuba matamda ek ki matung inna mayor adubu matik chaba chairak piyu haina wakatpagi wafam yauri Kakching District ki Sekmaijin Mayai Laikai da MZNREGA gi makhada lupa lakh taraga lising ni fuga tare changna taugadaba miyam gi pukri ma sunglai leitana Sekmaijin Jila Parishad ki members su eriba Kakching District ki Adyaksha Furit Sabam Jiten Lauthok Lamle haina social worker S Bobo Namaral Sirakli Hiramski matang dengan si Manipur Press Club tapang to ki bapawmi singa unabam de S Bobo Namakhai Sekmaijin Gram Panchayat ki Manung Chana Lairiba Sekmaijin Mayai Laikai de MZNREGA gi Englishing ani taraga nipan taraga mapan gi fan gi makhada pukri ama
तौरे हाइबसी मियामना हाइनरकपा ताबदगी लेकाई मियामना थिगतलुबा मतमदा अध्यक्ष PS जितेन पुखरी तौरे हाइना मरी लेनबा डिपार्टमेंट की मियोय सिंगदा थागतलमलिबा मफम अदु सेकमाइजिन मयाई लेकाइदगी के प्रेमजित कौबा मियोय अमगी ngaगी फार्म अमा ओइरमखिबने मरमसिना हिरमसिदा मरी लेनबा मणिपुर लेंगाकना मित्येंग चंगबियो लोइनन अध्यक्ष जितेनसु मियामगी लौसिल्लिबा सेनफम अदु पुथोरक्तुना नौना पुखरी अमा तौबियो हाइरी nga yokpa farm amada putharaga official singsibu putharaga aikoigi sengmajin melega gi public poni hairaga public ki laiba haiba kano si amount si aikoigi misuse tawgi bai tare asigi mugi matang si da koina ngasi prajada asigumba pukhi handover tawbiu amadi department singnasu asigumba aikoigi lana sizinariba aikoigi MJNRGS ki aikoigi laiba head district program coordinator dagi horaga makha thaba laiba technical sing dagi department sing laiba aikoigi mari lainaba singsina yengsin biu National American University na Honorary Doctor of Humanities Piduna Ikai Khumnaba Utkraba Salai Holdings Private Limited ki Chairman and Managing Director amadi NEIDP ki CWC President Dr. Naringbam Samarjit Okpagi Thorama ngasi pangtokre Northeast India Development Party Manipur State na Sinduna Tera Lokrapam Laikai Naina Sang Community Hall da pangtokiba Thoramadu da Dr. Naringbam Samarjit ta NEIDP CWC Manipur State Unit amadi tungan ba lup sangstan singna achamba khudol tamduna Ikai Khumnaba utki Thoramadu ko mari laina Samarjit na hai mangwa the National American University na mahakna lamdamasigi miyam gi paikhatliba thabuk thorambu sakhang biba oina lemzaningai oiraba honorary doctorate ki mingthol pirakpa simak lamdamasigi miyam gi tawbimal na oithokpa ngambani haiki Salaina huzik mangliba manglan asidi humanity service da humanism haiba part se masta aina phungni base doctor in humanities haibani aduna samna haikanda ai oiba potse ai sase kari oirege haiba taragadi doctorate aiba title lu nati aina pami badi I just want to become a humanist I say humanist ama oiba pamani human being gi marakta adugumlaba a revolution ama porakpa adugumlaba humanist I become the humanist among the human beings Northeast Development Party CWC Hills Affairs ki Vice President in charge Ashanka Sharna Thadrokpa Cherol Amanasu NEIDP ki CWC President Dr. Narengbam Samarjit na National American University na Honorary Doctors of Humanities pirakpada nungaiba phongdorokli hauze ngasinongmagi sanabagi pau Under 17 boys Imphal West District level inter-school Subroto Mukherjee football tournament ki semi-final match sing sanana basem savaloikre. Ngasi football tournament asigi Kumalna Park artificial turf ground da sanakiva ahan ba quarter final da Little Master English School na Nilamani English School Bupanjal Amasinoda Maitiba Pikibagaloina na ani suba quarter final dana Integrated Manipur Academy na Yamna Lakchana The New Light Public School Bupanjal Mapan Sinoda Maitiba Pibangaki. Chathariba football tournament ski ngasi nungthil sanakiba ohum suba quarter final da Iboton Memorial School na amadi City Higher Secondary School anina sanakiba match adugi apiba matamda Panjal amata chanaba ngamdabadagi kicks from penalty marks da Iboton Memorial School na City Higher Secondary School bu Panjal mari anida maitiba piba ngamkiba loinana mari suba quarter final da su Holy Kingdom Academy amadi Little Angel School anina match ki apiba matamda Panjal amata chanadana draw tabadagi kicks from penalty na marks Sananaba Semnadba the Supanjal Ahum Chanaduna match asi draw oibadagi sudden death na match asigi akapugi laibak lep na bada Holy Kingdom Academy na Panjal ama Chanduna match asi Holy Kingdom Academy na Little Angel School bu Panjal mari ahum da mighty bapiki chatakiba Imphal West district level inter school Subroto Mukherjee football tournament asigi hayang nungtil semi final match sing sanaragani Ani Suba State Level Ibutong Nong Saba Men's Open Football Tournament ki final match Chanana ba Sem Savaloi Kre Chatharakliba Football Tournament asking asi Sanakiba Ani Suba semi final da Hizam FC Kakchingna lining thau awang ba FC Khuraibu Panjal manga ahum da mighty ba pibangam ki Imphal West ki manung chana leiba Karam Awang Leikai Youth Club na Sinduna Club asigi sanabung da Chatharakliba Football Tournament asida team kunna group mari thokna khaidok tuna Sarkyari Tournament asigi final da Panthoibi FC Langthabal amasung Hizam FC Kakching anina lamba taunaragani Mari Suba Khuraizam
Ram Narayan Sastri Memorial State Level Open Chess Tournament ki Mari Suba Lake Round Sanaba Loikre Man Manipur Chess Association ki Miteng Makada Kuraizam Ram Narayan Sastri Memorial Trust ki Sentang Makada Patso AC ki Manung Chana Leba Juvenile Club Tera Sapam Leirakna Sinduna Club Asigi Sanglenda Thasi Kulguhumdoi Dagi Pangtokpa Haukiba Tournaments ki Ngasi Mari Suba Lake Round Sanaba Haukiba Galoinana H Somokanta Amadi H Chakri Tombi Anina Point Mari Mari Fanglaga Mangzil Thaduna Chali Chess Tournament Asigi G Inau RK Apollo Sana RK Bogan TS Nabachandra Madi K Sef Sana Point Ahum Makai Fanglaga Matung Inaduna Chali TS Nabachandrana Chief Arbiter Gi Thaudang Lobagaloinana Chathariba Chess Tournament Asida Switch League Round Mapan Sanabagaloinana Rated Player Kuntraga Matoi and Rated Player Kunganitoi Veteran Sanaroi Tara Nupimacha Sanaroi Tara Madi Nupamacha Sanaroi Tara Nupamacha Sanaroi Yauna Punna Sanaroi Humputaraga Tarukna Sarukyari Hayeng Chathariba Chess Tournament Sigi Manga Amadi Taruk Suba League Round Matching Sanaragani Ariba the bulletin Sigi headlines Samhana Mayam the Tamsage Manipur with the Pangtok Nabagongasi Manipur Su International Day Against Drug Abuse and Illicit Trafficking Gi Thauram Pak Sana Pangtok Nakre State ki hanba drug policy ki draft semba loire final policy sem na bahot na bada miyam na mating pangbiu haina social welfare minister Nemcha Kipgen na aptil tawre Lilong police na Lilong Turel ahan biyam sung Porompat Muslim area dagi shell yaw na nisa ki polam singaloy na miyoy mari bagat pangamre Nisa chabaga mari lainana pagat laba miyoy sing miyam na media da putoktuna kongoy nabagi tabak tokpiro haina drug de-addiction and alcoholism gi kam rehab center forum gi advisor yambem labana apil torokli Amasong Technopol District ki DCO number retired IAS Abuzam Tombi Kanta gi Lamphel Pat Labor quarter da ngasi state police na raid chathakre